North Korean leader Kimna anova level demonstratorꯗꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯕ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯃꯦꯟꯒꯤ ꯔꯦꯗ ꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯥꯔꯒꯣ ꯖꯍꯥꯖꯇ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯅ ꯇ꯭ꯔꯛꯀ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯏꯪ 2010ꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯁꯤ ꯐꯣꯔꯦꯟꯁꯇ ꯂꯨꯄꯥ ꯂꯥꯈ ꯀꯣꯇꯤ 1.9 ꯀꯟꯕ ꯉꯝꯃꯤ꯫ ꯌꯥꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯆꯠꯊꯔꯛꯂꯤꯕ ꯑꯃꯅꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯤꯈꯜ ꯃꯅꯨꯡꯗ ꯏ.ꯁꯤ.ꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ 100 ꯍꯦꯟꯅ ꯐꯥꯏꯜ ꯇꯧꯅꯔꯛꯈꯤ꯫ ꯑꯥꯏ.ꯑꯦꯟ.ꯑꯦꯁ. ꯁꯨꯗꯁꯤꯅꯤ ꯌꯨ.ꯑꯦꯁ. ꯇꯝꯅ ꯊꯧꯊꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯣꯁꯄꯤꯇꯥꯜ ꯕꯤꯜꯗꯤꯡ ꯂꯩꯇꯕ ꯁ꯭ꯇꯥꯐ 68 ꯊꯕꯛ ꯇꯧꯔꯝꯂꯦ꯫ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯑꯗꯨꯃꯛ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯆꯥꯈꯥꯏꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯟ ꯂꯤꯗꯔ ꯀꯤꯝꯅ ꯑꯅꯧꯕ ꯂꯦꯚꯦꯜ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔꯗꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯕ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯗ ꯂꯣꯟꯆ ꯇꯧꯕꯒꯤ ꯁꯦꯔꯦꯃꯣꯅꯤꯗ ꯐꯦꯜ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯈꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯇꯟ 5,000ꯒꯤ ꯑꯣꯏꯕ ꯗꯦꯃꯣꯟꯁꯇꯔ ꯖꯍꯥꯖ ꯀꯥꯡ ꯍꯣꯟꯕꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯂꯔ ꯄꯨꯕ ꯉꯝꯕ ꯀ꯭ꯋꯤꯟ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯑꯇꯩ ꯈꯨꯠꯂꯥꯏꯁꯤꯡ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯠꯌꯦꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯗꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯣꯔꯤꯌꯥꯟ ꯁꯦꯟꯇ꯭ꯔꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ (NCNA)ꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯍꯦꯗ ꯄꯨꯕ ꯌꯥꯕ ꯀ꯭ꯋꯤꯟ ꯃꯤꯁꯥꯏꯜ ꯑꯃ ꯑꯃꯁꯨꯡ ꯇ꯭ꯔꯦꯁꯃꯣꯔ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯦꯟ ꯒꯟ ꯑꯃꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯋꯦꯄꯟꯁꯤꯡ ꯌꯥꯎꯈꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯥꯔꯐꯦꯌꯔ ꯁꯤꯁꯇꯦꯝꯁꯤꯡ ꯑꯃꯁꯨꯡ ꯇꯥꯔꯒꯦꯠ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯏ-ꯄꯥꯎ ꯂꯧꯕꯒꯤ ꯂꯥꯜꯂꯣꯡꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯡ-ꯈꯣꯟꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯍꯥꯖ ꯑꯁꯤ ꯑꯦꯛꯇꯤꯚ ꯗ꯭ꯌꯨꯇꯤꯗ ꯁꯤꯖꯤꯟꯅꯅꯕ ꯀꯤꯝꯅ ꯑꯣꯔꯗꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯌꯦꯃꯦꯟꯒꯤ ꯔꯦꯗ ꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯨꯊꯤꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯑꯣꯡꯗ ꯌꯦꯃꯦꯟꯒꯤ ꯕꯦꯛ ꯏꯁ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯃ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯗꯨ ꯍꯨꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯦꯃꯦꯟꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯁꯤꯇꯤ ꯍꯣꯗꯩꯗ ꯃꯅꯥꯛꯇ ꯑꯦꯇꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯃꯦꯔꯤꯇꯥꯏꯝ ꯇ꯭ꯔꯦꯗ ꯑꯣꯄꯔꯦꯁꯟ (UKMTO)ꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯗꯨ ꯍꯣꯗꯩꯗꯒꯤ ꯈꯥ-ꯅꯣꯡꯆꯨꯞꯇ ꯀꯤꯂꯣꯃꯤꯇꯔ 55 ꯂꯥꯞꯅ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯨꯊꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯖꯍꯥꯖꯁꯤꯡꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯁꯃꯨꯗ꯭ꯔ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡ ꯀꯤꯍꯟꯈꯤꯕꯗꯤ ꯂꯩꯈꯤ꯫ ꯖꯤꯍꯥꯗ ꯃꯨꯁꯂꯤꯝ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯖꯒꯥ ꯀꯤꯝꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤꯗꯃꯛꯇ ꯔꯦꯗ ꯁꯤꯗ ꯖꯍꯥꯖꯁꯤꯡꯒꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯈꯤ꯫ ꯔꯦꯗ ꯁꯤꯒꯤ ꯈꯥ ꯏꯊꯪ ꯊꯪꯕ ꯌꯥꯝꯅ ꯑꯀꯨꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯋꯥꯟ-ꯑꯥꯔꯝ ꯑꯟꯗꯣꯝ ꯋꯦꯠꯇ ꯍꯨꯊꯤꯅ ꯀꯥꯔꯒꯣ ꯖꯍꯥꯖꯁꯤꯡꯕꯨ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯏꯪ ꯁꯣꯛ 2010 ꯄꯦꯇ꯭ꯔꯣꯜ ꯑꯁꯤ ꯐꯣꯔꯦꯟꯁꯇ ꯂꯨꯄꯥ ꯂꯥꯈ ꯀꯣꯇꯤ 1.9 ꯀꯟꯕ ꯉꯝꯈꯤ꯫ ꯌꯥꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯆꯠꯊꯔꯛꯂꯤꯕ ꯑꯃꯅꯤ꯫ ꯏꯊꯥꯅꯣꯜ ꯕ꯭ꯂꯦꯟꯗꯦꯗ ꯄꯦꯇ꯭ꯔꯣꯜ (EBP) ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯅꯔꯖꯤ ꯇ꯭ꯔꯥꯟꯁꯤꯁꯟ ꯑꯃꯁꯨꯡ ꯕꯥꯏꯑꯣꯐ꯭ꯌꯨꯦꯜ ꯁ꯭ꯇꯔꯦꯇꯦꯖꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯄꯨꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯑꯦꯛꯁꯆꯦꯟꯖ ꯇꯝꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯒ꯭ꯔꯤꯟꯍꯥꯎꯁ ꯒ꯭ꯌꯥꯁ ꯏꯃꯤꯁꯟꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯑꯅꯧꯕ ꯃꯥꯔꯀꯦꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯝꯕꯤꯁꯤꯡꯒꯤ ꯏꯟꯀꯝ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠ ꯐ꯭ꯂꯦꯒꯁꯤꯞ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯪ ꯁꯣꯛ 13-35ꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯐꯥꯎꯕꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯐꯜ ꯐꯪꯗꯨꯅ ꯃꯁꯤꯒꯤ ꯐꯣꯔꯦꯟ ꯑꯦꯛꯁꯆꯦꯟꯖꯇ ꯂꯨꯄꯥ ꯀꯣꯇꯤ 1.9 ꯀꯟꯕ ꯉꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯃꯦꯇ꯭ꯔꯤꯛ ꯇꯟ ꯂꯥꯈ 310 ꯑꯃꯁꯨꯡ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯂꯨꯄꯥ ꯀꯣꯇꯤ 1.5 ꯍꯦꯟꯅ ꯂꯧꯃꯤꯁꯤꯡ ꯇꯥꯟꯁꯤꯟꯕꯒ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯕꯣꯟ ꯊꯥꯗꯣꯛꯄꯒꯤ ꯆꯥꯡ ꯃꯦꯇ꯭ꯔꯤꯛ ꯇꯟ ꯂꯥꯈ 50 ꯔꯣꯝ ꯍꯟꯊꯍꯟꯕ ꯉꯝꯈꯤ ꯍꯥꯏꯅ ꯐ꯭ꯂꯦꯒꯁꯤꯞ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯐ꯭ꯂꯦꯒꯁꯤꯞ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯄꯨꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 97.5 ꯑꯁꯤ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯣꯂꯤꯁꯤ ꯑꯦꯖꯦꯟꯗꯥ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯊꯥꯎ ꯂꯦꯚꯦꯜ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯜ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯏꯊꯥꯅꯣꯜ ꯑꯁꯤ ꯆꯨꯖꯥꯛ ꯑꯃꯁꯨꯡ ꯒꯦꯍꯨꯗꯒꯤ ꯁꯨꯡꯗꯣꯔꯛꯄꯅꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯄꯨꯊꯣꯛꯄ ꯑꯣꯏꯕꯅ ꯃꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯐ꯭ꯂꯦꯒꯁꯤꯞ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯐ꯭ꯂꯦꯒꯁꯤꯞ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯌꯥꯅꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯅꯤ꯫ ꯃꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯁꯤꯡ, ꯌꯨ.ꯑꯦꯁ., ꯕ꯭ꯔꯥꯖꯤꯜ ꯑꯃꯁꯨꯡ ꯖꯄꯥꯟ ꯌꯥꯎꯅ ꯂꯩꯕꯥꯛ ꯀꯌꯥꯗ
ꯄꯥꯏꯈꯠꯅꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯏꯪ 10ꯗ ꯁ꯭ꯇꯦꯟꯗꯔꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯜꯂꯕ ꯐꯨꯜ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯒ ꯏꯪ 1935 ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯡꯗꯣꯔꯛꯂꯤ꯫ ꯃꯁꯤ ꯌꯨ.ꯑꯦꯁ. ꯒꯚꯔꯟꯃꯦꯟꯠꯅ ꯁꯧꯒꯠꯂꯤ꯫ ꯒꯥꯔꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯍꯥꯟꯅꯗꯒꯤ ꯐꯦꯛ ꯐꯨꯜ ꯆꯂꯥꯏꯕ ꯉꯝꯈꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯏꯪ 1935 ꯐꯥꯎꯕ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯕ꯭ꯔꯥꯖꯤꯜꯗ ꯏꯊꯥꯅꯣꯜ ꯁꯤꯖꯤꯟꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯦꯇ꯭ꯔꯣꯜꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯪ 1968 ꯑꯣꯏꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ 35% ꯑꯣꯏꯔꯛꯂꯒꯅꯤ꯫ ꯑꯅꯧꯕ ꯀꯥꯔꯁꯤꯡꯗ 40% ꯍꯦꯟꯅ ꯐꯦꯛ ꯐꯨꯜ ꯒꯥꯔꯤꯁꯤꯡ ꯌꯣꯟꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯏꯪ 1968, ꯏꯪ 1960 ꯅꯠꯇ꯭ꯔꯒ ꯍꯥꯏꯗ꯭ꯔꯦꯠ ꯏꯊꯥꯅꯣꯜ ꯆꯦꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯖꯄꯥꯟꯒꯤ ꯃꯈꯣꯏ ꯌꯥꯟꯁꯤꯟꯅꯕ ꯊꯥꯎꯒꯤ ꯏꯊꯥꯅꯣꯜ ꯌꯥꯎꯍꯜꯂꯤ꯫ ꯃꯁꯤ ꯏꯪ 1910 ꯐꯦꯖꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥꯗꯥ, ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯥꯟ ꯂꯩꯕꯥꯛ ꯀꯌꯥꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯤꯟ ꯐꯨꯜ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯤ ꯍꯥꯏꯅꯁꯨ ꯐ꯭ꯂꯦꯒꯁꯤꯞ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯤꯈꯜ ꯃꯅꯨꯡꯗ ꯏ.ꯁꯤ.ꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ 100 ꯍꯦꯟꯅ ꯐꯥꯏꯜ ꯇꯧꯅꯔꯛꯈꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯋꯦꯁ ꯕꯦꯡꯒꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯗꯨꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯔꯥꯜ ꯁꯤꯗꯨꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯥꯌꯣꯛꯇ ꯀꯜꯀꯇꯥꯗ ꯍꯥꯏ ꯀꯣꯔꯠ ꯀꯦꯁ 110 ꯂꯣꯝ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯄꯣꯜ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯈꯤ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯁꯤꯟꯕ ꯃꯤꯠꯌꯦꯡꯗ ꯀꯦꯁꯁꯤꯡ ꯑꯗꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯈꯜ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯐꯦꯖ 2 ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯈꯜ ꯑꯗꯨꯗ ꯆꯍꯤ 30 ꯁꯥꯁꯟ ꯇꯧꯔꯝꯕ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁ (ꯇꯤ.ꯑꯦꯝ.ꯁꯤ.) ꯒꯤ ꯃꯇꯝ ꯕꯤ.ꯖꯦ.ꯄꯤꯗ ꯂꯣꯏꯁꯤꯟꯍꯟꯈꯤ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ 110 ꯐꯥꯏꯜ ꯇꯧꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯤꯈꯜꯒꯤꯗꯃꯛꯇ ꯊꯕꯛ ꯄꯨꯝꯕꯗ ꯃꯥꯔꯆ 35 ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯥꯎꯔꯛꯄꯗꯒꯤ ꯍꯧꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯐꯥꯎꯕꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏ.ꯁꯤ.ꯒꯤ ꯃꯥꯌꯣꯛꯇ ꯄꯥꯝꯗꯕ ꯑꯣꯔꯗꯔ ꯇꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯤꯈꯜ ꯑꯗꯨꯗ ꯏꯊꯥꯅꯣꯜ ꯀꯝꯃꯤꯁꯟꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯒꯦꯜ ꯑꯦꯖꯦꯟꯁꯤꯡ ꯑꯃꯁꯨꯡ ꯀ꯭ꯂꯤꯅꯤꯖꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ, ꯃꯔꯨꯑꯣꯏꯅ ꯃꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯕꯤ.ꯑꯦꯟ.ꯄꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯃꯤꯈꯜ ꯑꯗꯨꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯥꯁꯥ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯇꯤ.ꯑꯦꯝ.ꯁꯤ.ꯅ ꯑꯦꯁ.ꯑꯥꯔ.ꯑꯥꯔ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯇꯨꯅ ꯃꯇꯝ ꯑꯁꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯁꯤ.ꯕꯤ.ꯑꯥꯏꯒꯤ ꯁꯨꯔ꯭ꯌ ꯀꯥꯟꯇꯒꯤ ꯐꯦꯁꯇ ꯀꯦꯁ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ ꯏ.ꯁꯤ.ꯒꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇꯦꯠꯁꯤꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯍꯟꯊꯗꯨꯅ ꯄꯣꯜ ꯔꯣꯜ ꯗꯤꯚꯤꯖꯟ ꯑꯁꯤ ꯂꯩꯈꯤꯕ ꯃꯤꯁꯤꯡ ꯑꯅꯤꯃꯛ ꯍꯟꯖꯤꯟꯕ, ꯌꯨꯝ ꯍꯣꯡ ꯊꯤꯕ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯆꯥ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯤꯡ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯄꯥꯎꯁꯤꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯐꯣꯡꯅ